नुमिदांग वायरम पुंग तरुक मखाई खरे हेलकपदा अयिंगबी तोलनगिदा थुंगलारे लैकाईगी लेरमलिबा नुपा नुपी मयामदु अयिंगबी लाए महै महै खंगनरकपदगी मसक्तबु उजरबदी खना ओमसिनदुना यिंगी मांगजौनना यौरकपा हानखिबसिंगदि मिटकुप्तना अहैबा अमाइबिनी हाइदुना यिंगनरि वांगांगनरसु चिबोन चिबोन ngangnai adubu maning thangba lepibasingdi khuning kangduna ayingbibु उजरबदी हाइदुना वाना यिंगनबा लाक्नरे अयिंगबिदि मयामना ओमसिनबदा केमता वांगांगदे तुमिन्ना फमदुना लै मीदु अमदा जथोक्तना जबुन ओइना तासिलकपदगी तोलेना मैराबदा सिनरकपदगी नुपा अमा अनि अमदि नुपी खरगा मयामदु लोइना हंदोखले मैराबा पंथोय तोलेन अमदि मचिन चटपा नुपा नुपी मरी मंगागा खक्तंगाई हौरे तोलेनगी मांगोलदा लेहौरिबा मैराबु होइना तानथोखरबा लैकाई मियामदुसु मची मरुमदगी लापतकना अयिंगबिबु लोन यिंगी लिकलाइगा यिंगनबदा याम इंगतपी होइने इंगतपीने करिनोमा तौइने पुंग इंग हेक इंगी इसासे हेक उबा खक्तदा ममांग तौखिबा दुमाइना अमुक माइथिरबदी ओंथोकना पामुरनी अस अदुगी हाइरगदी तल्लेबो माइथिरोइदा करिगी माइथिगदोइनो ओनसिनदुना अमगा लोना ngarang ngangnai ngaihaktangda awabu pungkaw kawi liklai ingkhol amadi ingkholgi yum manungda leikhriwa nupa mangadu khajiktang thaidokpagum tawi micha makhoidadi karisu toroktavana akiba piraklava kanda khaktani kijayena koichen chen doiwa koilau laudoiwa adubu ayingbidi walang amata ngangdri tuminna famle manakongda phatraba thawai mayam amagi chen chongwa sanabagi मखोलना पिक थले मी मरक अदुदा तिनमु लाइमु मियोइबगी सक्तम लांगदुना मिरक्ता तिल्लरे खंगजे अदुबु मिन्ना ओतुना कदोमदा कदाइदा लैरिगवा खंगद्रि थीब यावदि थीरि मिचीना तानदुना कोयंग यंगनिंगबा पोई अदुबु यादब लैबना तुमिन्ना तासिंदुना फमी अयिंगबिसु मतोमता लाक्ते ngasiди mapuroiba sanahalbu purei kusum sanajawu yaurei tayalgi apokpa thoiba madi nganthoi su yauri punna makhoi tarukni तोलेना इबेमा नंगना लाक्पीबसी इपल करीना लमन सिंगदबनो खंगद्रे अइखोइगिदि इबेमर थाजब पुंबा थमजरिबनी करी करंब वारी लेगदब खंगद्रे अवाब मायोकनबा हाइबबु तौरिबसिनी लेहैद्रे यंगैद्रे इबेमा इपलना हाइजरे नोनजरे हाइदुनसुने नंगी पुंसी लंबीदा सोकदब ओइरबदि खोंफम थांजिनद्रिङै वा अमा खनसी अइखोइ कनादसु हाइदोकजरोय तोलेंदु ngang bangangle ahal lama oiraga wakhal khantadabusu ole makhoigi mateng panglege lakliwa ayingbina ngamlaroi takpirakadra jingnaba mipaijaba pakhacharaduna onthok onsen nganglabani ayingbisu tolengi mabuk khangwana tuminale sabu khotpa karimata taude ayingbina tuminale leiringai nupa ama taha chensilai aduga tolengi mangda ngek famthaduna pautamai ipa inkhol manungda hojik nupa ama lawbutaki अगी वखल नाबदी खंद्रे मैराबना अखोदी ताहौदे इताउ नोइबु ताहौब्रने ताहौदेबु महै महै ताहौदे हाइदुना हाइने अयिंगबि तोलेंगी मांगदा फमलिबा नुपा अदुबु सांदोक्तुना येंगी नुपा अदुसु अयिंगबिबु मित्येंग नायेंग सुमदना अमुमुक्सु येंगी तोलेना इहे कैदौरगे नंबु मित्येंग नायेंग अदुबु कैनो मै तौ तौरेने थकत कनुने अखोय मयाम लैरिबसिदि कीगनु कीबा तौहैदेको नुपादुना अइना ngangbadi थाजबिदे अदुआ कीगनु कायना हनुबा मिरे हेड नंग सिरो तोलेनगी मनाक्ता फमलिबि मचिन चटपि नुपि अमना लाखलै हे नंग ngangi करिनो हा अवाब मायोक नरिङै वा लांग कन्न nganingde नसाना खंगा हौगलगा चटखो यिंगदे नयम तुंगदेसु तुमसो मैराबना इंगोंगोक्सनैदु कैनो हा सिरान तुरान ngakto नुपादुना फरे युमद तुमुगे खंगनि नोयहुम मचिन चटपी नुपी अमदी तोलेनबु सिंगलमलगा मांगोलदगी कुमथगे तवी मखोंग नामा चुरी ताफमदा नेथबगा अयिंगबिना नुपादुई खुदांगदा ताफारे कनानो मित्येंगदु ताइबंग मियोइबा अमगी मित्येंग मानदना हिंचाबदौनि यंगै तोलेन होय सनाहल होय खंगबोय लाकपोय मसादु हंदोकपोय खंजै थादो अयिंगबिना नंग अई खंगिको खंगदे नंग कनानो खंगदेबा नंग ऐसे मसक खंगदे नत्रा होय खंगदे खंगलग केदोक्तोइनो अइंगोन कानाब लैते मरौ लैबा मिनो अमनोई
ꯑꯏꯪꯕꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯗ ꯎꯔꯕꯁꯨ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯉꯥꯡꯗ꯭ꯔꯤꯕꯗꯨ ꯑꯃꯥꯏꯕꯤ ꯑꯣꯏꯕꯒꯤꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯆꯝ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯑꯣꯏꯔꯝꯂꯒꯗꯤ ꯁꯥ ꯂꯥꯟ ꯁꯥꯒꯗꯧꯔꯤꯕꯅꯤ ꯁꯅꯥꯖꯥꯎꯕꯒ ꯊꯣꯏꯕꯒꯗꯨ ꯉꯛꯂꯞꯅ ꯁꯅꯥꯍꯜꯕꯨ ꯌꯦꯡꯉꯛꯏ ꯀꯨꯁꯨꯝꯒ ꯉꯥꯟꯊꯣꯏꯒꯁꯨꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥꯗ ꯑꯣꯏꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯅꯥꯍꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯅꯨꯄꯥꯅꯁꯨ ꯍꯦꯛꯇ ꯇꯔꯥꯏꯅ ꯌꯥꯔꯣꯏ ꯑꯏꯪꯕꯤꯅ ꯂꯩꯔꯝꯒꯅꯤꯗ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯗꯨꯗꯤ ꯏꯕꯥꯅꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯎꯅꯈ꯭ꯔꯗꯨꯕꯨ ꯀꯔꯤꯒꯤ ꯀꯥꯎꯁꯤꯟꯅꯔꯤꯅꯣ ꯃꯣꯃꯣꯟ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨ ꯈꯔꯒ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯩ ꯑꯏꯪꯕꯤꯅ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯗꯨ ꯏꯆꯝ ꯆꯝꯅ ꯄꯥꯏꯕꯗꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯨꯗꯥꯡꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯖꯩ ꯈꯨꯗꯥꯡ ꯁꯠꯇꯣꯛꯅꯕ ꯃꯨꯛꯅ ꯑꯏꯪꯕꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯔꯤꯉꯩ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯃꯀꯨ ꯆꯦꯛꯂꯥꯅ ꯌꯥꯛꯅ ꯈꯣꯡꯂꯛꯏ ꯃꯀꯨꯅ ꯈꯣꯡꯂꯛꯄ ꯇꯥꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯑꯏꯪꯕꯤꯒꯤ ꯋꯥꯔꯤꯗ ꯑꯀꯥꯎ ꯄꯔꯩ ꯆꯜꯂꯨꯔꯕ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯃꯉꯥꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯀꯨ ꯈꯣꯡꯂꯤꯕ ꯑꯗꯨꯁꯨ ꯂꯦꯞꯇꯦ ꯃꯀꯨ ꯆꯦꯛꯂꯥ ꯃꯥꯅ ꯌꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯕꯗꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯅꯤꯔꯕꯅꯤ ꯅꯝꯗꯨꯅꯁꯨ ꯂꯧꯈꯤꯅꯤ ꯊꯤꯡꯕ ꯌꯦꯠꯄ ꯉꯝꯂꯣꯏ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯆꯦꯛꯂꯥꯅꯤ ꯑꯏꯪꯕꯤꯅ ꯊꯥꯗꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯏꯊꯛ ꯏꯄꯣꯝꯒꯨꯝ ꯂꯥꯎꯔꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯎꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗꯕ ꯍꯦꯛ ꯃꯥꯜꯂꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯏꯪꯈꯣꯜ ꯆꯦꯛꯄꯜꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯃꯤꯠꯅ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯇꯣꯂꯦꯟꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯐꯨꯛꯇꯨꯅ ꯄꯥꯏꯈꯤꯒꯗꯕꯒꯤ ꯃꯑꯣꯡꯅꯤ ꯒ꯭ꯔꯦ ꯂꯥꯎꯔꯛꯏ ꯌꯨꯝ ꯑꯗꯨ ꯑꯏꯪꯕꯤ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯁꯨ ꯎꯠꯂꯛꯇꯦ ꯅꯣꯛꯄꯁꯨ ꯇꯧꯗꯦ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯗꯨꯒ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯆꯤꯟꯕꯥ ꯂꯦꯡꯂꯤ ꯁꯣꯔ ꯀꯥꯝꯊꯣꯛꯏ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯅ ꯀꯥꯝꯃꯛꯏ ꯅꯨꯄꯥ ꯑꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯄꯗꯧꯅ ꯃꯃꯥꯏ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯀꯟꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯑꯃꯨꯛꯁꯨ ꯂꯥꯎꯏ ꯂꯥꯎꯕ ꯂꯣꯏꯔꯛꯄꯒ ꯅꯨꯄꯥ ꯑꯗꯨ ꯆꯦꯡꯂꯩꯒꯤ ꯃꯥꯏꯊꯣꯡ ꯄꯥꯜꯂꯛꯏ ꯁꯅꯥꯍꯜꯅ ꯏꯆꯦ ꯆꯦꯡꯂꯩꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯀꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜꯗ ꯄꯥꯛꯊꯗꯨꯅ ꯃꯆꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯈꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯏꯪꯕꯤꯒꯤ ꯍꯦꯛ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯁꯅꯥꯍꯜ ꯐꯥꯎꯕ ꯆꯦꯟꯁꯤꯟꯈꯤ ꯑꯏꯪꯕꯤꯅ ꯄꯥꯝꯖꯕ ꯃꯁꯤꯅꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯗꯨꯅꯤ ꯄꯥꯝꯃꯤꯕ ꯃꯥꯡꯒꯣꯜꯗ ꯃꯇꯣꯝꯇ ꯉꯥꯏꯔꯕꯗ ꯆꯦꯡꯂꯩꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯉꯛꯁꯝ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯔꯛꯏ ꯄꯗ꯭ꯔꯛ ꯇꯥꯏ ꯅꯨꯄꯥ ꯑꯗꯨ ꯑꯏꯪꯕꯤ ꯃꯃꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯀꯥ ꯍꯦꯟꯅ ꯑꯀꯟꯕ ꯂꯩꯋꯥ ꯀꯥꯝꯁꯤꯟꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯇꯨꯝꯍꯜꯂꯒꯦꯁꯨ ꯈꯜꯂꯨꯗꯦ ꯃꯥꯅ ꯊꯣꯛꯄ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯏꯪꯕꯤꯒꯤ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯀꯔꯤꯕꯨ ꯇꯧꯅꯤꯡꯂꯤꯕ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯆꯦꯡꯂꯩꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗ ꯇꯥꯕꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯑꯏꯪꯕꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯤꯛꯂꯥꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯊꯝꯂꯨꯗ꯭ꯔꯤ ꯊꯝꯕꯁꯨ ꯄꯥꯝꯗ꯭ꯔꯤ ꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗꯁꯨ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯏꯟꯗꯨꯅ ꯅꯞꯇꯨꯅ ꯂꯩ ꯑꯏꯪꯕꯤ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯝꯕꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯅꯦꯠꯊꯕꯒ ꯒ꯭ꯔꯨꯡ ꯍꯨꯞꯇꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯇꯣꯂꯦꯟꯒꯤ ꯃꯅꯤꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇ ꯆꯦꯟꯁꯤꯟꯈꯤꯕ ꯇꯔꯪ ꯎꯏ ꯅꯥꯀꯣꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯂꯤꯛꯂꯥꯏꯒꯤ ꯏꯪꯈꯣꯜꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯏ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯂꯥꯏꯃꯨꯗꯤ ꯎꯁꯥꯗ ꯄꯟꯕꯁꯨ ꯌꯥꯎꯔꯤ ꯄꯨꯂꯞ ꯆꯦꯟꯕꯒꯤ ꯆꯣꯡ ꯐꯟꯕꯒꯤ ꯃꯈꯣꯜ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯇꯣꯂꯦꯟ ꯈꯣꯏ ꯁꯅꯥꯍꯜ ꯈꯣꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯃꯊꯛꯇꯁꯨ ꯒꯤꯠ ꯅꯝꯗꯨꯅ ꯆꯦꯟꯕ ꯃꯥꯟꯕꯁꯨ ꯌꯥꯎꯏ ꯃꯄꯥꯜꯗ ꯑꯏꯪꯕꯤꯕꯨ ꯃꯇꯣꯝꯇ ꯀꯤꯔꯝꯒꯅꯤ ꯈꯟꯕꯤꯕꯒꯤ ꯃꯍꯨꯠ ꯊꯣꯡꯒꯤ ꯄꯨꯔꯣꯟꯗꯨ ꯆꯦꯟꯅ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯤ ꯑꯏꯪꯕꯤ ꯁꯨꯛꯇꯛ ꯇꯧꯅ ꯃꯥꯏꯗꯨ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗꯨ ꯌꯦꯠꯇꯒꯤ ꯀꯣꯏꯒꯦ ꯅꯤꯡꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ ꯑꯏꯪꯕꯤꯅ ꯑꯗꯨꯝꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯂꯥꯛꯄꯒ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯣꯟꯗꯨꯅ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯣꯛꯊꯣꯡ ꯑꯃ ꯄꯥꯏꯕꯣꯏ ꯆꯦꯟꯕꯣꯏ ꯆꯣꯡꯕꯣꯏ ꯍꯧꯗꯨꯅ ꯆꯦꯜꯂꯤ ꯃꯈꯣꯜꯁꯨ ꯍꯧꯅ ꯇꯥꯏ ꯑꯏꯪꯕꯤ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯌꯧꯁꯤꯜꯂꯛꯑꯦ ꯋꯥꯔꯛꯇꯨꯗ ꯇꯣꯂꯦꯟꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯨꯄꯤꯗꯨ ꯆꯞꯇꯤꯡ ꯇꯤꯡꯅ ꯂꯦꯞꯂꯒ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯎꯔꯛꯏ ꯑꯏꯪꯕꯤꯅ ꯉꯝꯃꯤꯗꯀꯣ ꯅꯪꯅ ꯉꯝꯕꯁꯦ ꯅꯪꯅ ꯉꯝꯕꯒꯤ ꯃꯇꯤꯛ ꯅꯪꯁꯨ ꯋꯥꯖꯒꯗꯧꯔꯤꯕꯅꯤ ꯍꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯨꯅ ꯊꯩꯗꯣꯛꯂꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗꯨ ꯑꯃꯨꯛ ꯆꯠꯂꯤ ꯂꯤꯛꯂꯥꯏꯒ ꯊꯪꯅꯕ ꯆꯦꯛꯄꯜ ꯑꯗꯨꯗꯤ ꯁꯥꯃꯤꯜ ꯐꯪꯕꯅꯤꯅ ꯇꯨ ꯆꯨꯡꯉꯤ ꯇꯣꯂꯦꯟꯒꯤ ꯌꯨꯝꯊꯛꯇꯒꯤꯁꯨ ꯐꯟ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯍꯅꯨꯕ ꯑꯃ ꯆꯣꯡꯊꯔꯛꯏ
ꯑꯏꯪꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯦ! ꯍꯅꯨꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯣꯂꯦꯟꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯇꯣꯂꯦꯟ ꯃꯥꯟꯕꯗꯨ ꯑꯏꯪꯕꯤꯅ ꯃꯉꯛ ꯆꯦꯞꯂꯒ ꯌꯦꯡꯉꯛꯏ꯫ ꯑꯏꯪꯕꯤꯅ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯎꯕꯗ ꯍꯅꯨꯕ ꯃꯆꯥꯗꯨ ꯂꯤꯛꯂꯥꯏꯒꯤ ꯏꯪꯈꯣꯜꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤ꯫ ꯑꯏꯪꯕꯤꯅ ꯑꯁ, ꯃꯁꯤꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯣꯂꯦꯟꯒꯤ ꯃꯥꯡꯈꯣꯜ ꯌꯧꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯏꯪꯈꯣꯜꯗꯨ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯐꯨ ꯐꯨ ꯀꯥꯝꯊꯣꯛꯏ꯫ ꯏꯁꯨꯛ ꯁꯨꯛꯂꯝꯕ ꯇꯣꯂꯦꯟꯒꯤ ꯏꯪꯈꯣꯜꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕꯗꯧꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕꯗꯨ ꯅꯝꯈꯥꯏꯔꯛꯏ꯫ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ ꯇꯣꯂꯦꯟ ꯈꯣꯏꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯂꯝꯕꯁꯤꯡꯗꯨ ꯐꯈꯤꯕꯒꯨꯝ ꯄꯣꯛꯆꯩ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯑꯏꯪꯕꯤ ꯑꯁꯦꯡꯕ ꯐꯅꯦꯛ ꯐꯤ ꯍꯣꯡꯗꯣꯛꯂꯦ꯫ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ꯫ ꯈ꯭ꯋꯥꯡꯆꯦꯠ ꯀꯣꯛꯆꯦꯠ ꯁꯦꯠꯆꯤꯜꯂꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯣꯂꯦꯟꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯅꯥꯍꯜ ꯁꯅꯥꯖꯥꯎꯕ ꯊꯣꯏꯕꯅ ꯑꯏꯪꯕꯤꯒꯤ ꯇꯨꯡꯗ ꯊꯨꯝꯃꯨꯛ ꯌꯥꯡꯀꯣꯛ ꯄꯥꯏꯗꯨꯅ ꯏꯟꯅꯔꯤ꯫ ꯀꯨꯁꯨꯝ ꯉꯥꯟꯊꯣꯏ ꯇꯣꯂꯦꯟ ꯈꯣꯏꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯏꯟꯅꯩ꯫ ꯆꯦꯡꯂꯩꯒꯤ ꯃꯃꯤꯅ ꯂꯥꯎ ꯈꯣꯡꯕꯗ ꯆꯦꯜꯍꯧꯗꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯑꯅꯛꯄ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯂꯦꯞꯄ ꯌꯥꯎ ꯐꯝꯕ ꯌꯥꯎ ꯂꯣꯏꯅ ꯂꯩꯅꯩ꯫ ꯃꯩꯁꯨ ꯉꯥꯟꯅ ꯊꯥꯜꯂꯤ꯫ ꯇꯣꯂꯦꯟꯒ ꯂꯤꯛꯂꯥꯏꯒ ꯊꯪꯅꯕ ꯏꯪꯈꯣꯜꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯃꯔꯥꯡ ꯀꯥꯏꯅ ꯈꯨꯔꯛ ꯀꯨꯡꯅ ꯊꯥꯜꯂꯒ ꯊꯝꯃꯤ꯫ ꯑꯏꯪꯕꯤ ꯂꯤꯛꯂꯥꯏꯒꯤ ꯑꯇꯦꯛꯄ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯇꯦꯛꯂꯤꯕ ꯀꯣꯟꯊꯣꯡꯆꯩꯗꯨ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯡꯕ ꯈꯛꯇ ꯈꯪꯕ ꯉꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅ ꯃꯍꯧꯁꯥꯒꯨꯝ ꯂꯤꯛꯂꯥꯏꯅ ꯃꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯛꯇ꯭ꯔꯕꯗ ꯁꯥꯐꯣꯡꯕꯒꯤ ꯄꯨꯡꯐꯝ ꯍꯦꯜꯂꯕꯗ ꯃꯇꯣꯝꯇ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯁꯥꯐꯣꯡꯅꯕ ꯄꯥꯝꯕꯩ ꯇꯧꯅꯔꯛꯏ꯫ ꯈꯔ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯂꯥꯏꯃꯨꯗꯤ ꯃꯉꯛ ꯂꯩꯀ꯭ꯔꯛ ꯆꯦꯠꯈꯥꯏꯗꯨꯅ ꯂꯤꯊꯣꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯋꯥꯔꯛ ꯋꯥꯔꯛꯇꯒꯤ ꯁꯦꯠꯇꯣꯛꯇꯨꯅ ꯊꯥꯔꯥꯛ ꯊꯥꯔꯥꯛ ꯌꯥꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯃꯈꯨꯠꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯡꯅ ꯍꯥꯟꯅ ꯁꯥꯐꯣꯡꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯁꯣꯏꯔꯦꯟ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩꯃꯥꯏꯗꯒꯤ ꯀꯣꯟꯈꯠꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯕꯨꯛ ꯂꯥꯝꯂꯕ ꯑꯉꯥꯡꯗꯧꯅ ꯃꯄꯨꯝ ꯊꯤꯠꯅ ꯈꯦꯛꯅ ꯈꯦꯛꯅ ꯀꯞꯄꯤ꯫ ꯃꯇꯤꯛ ꯀꯟꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯆꯤꯟꯖꯥꯛ ꯀꯗꯣꯝꯗ ꯂꯩ ꯀꯣꯏꯊꯤ ꯊꯤꯕ ꯍꯣꯠꯅꯔꯤ꯫ ꯂꯤꯛꯂꯥꯏꯅ ꯂꯩꯋꯥ ꯁꯣꯜꯂꯛꯇ꯭ꯔꯕꯗ ꯁꯔꯪꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁꯥꯕꯨꯡ ꯉꯥꯕꯨꯛꯀꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯎꯁꯥ ꯋꯥꯁꯥꯗ ꯌꯥꯟꯗꯨꯅ ꯁꯥꯎꯕ ꯄꯦꯟꯗꯗꯨꯅ ꯅꯣꯝꯃꯤ꯫ ꯎꯁꯥꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯏ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯦꯟꯒꯦ ꯅꯤꯡꯅ ꯀꯣꯟꯊꯣꯡꯆꯩꯗꯨ ꯇꯥꯞ ꯄꯥꯏ꯫ ꯃꯈꯣꯏ ꯌꯥꯝꯃꯤ꯫ ꯀꯣꯟꯊꯣꯡꯆꯩ ꯄꯥꯏꯔꯤꯕꯗꯨ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯃꯅ ꯆꯥꯎꯕ ꯑꯃꯅ ꯉꯝꯕ ꯇꯥꯟꯅꯅꯤꯡꯕꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯅꯕ ꯂꯥꯎꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯣꯟꯊꯣꯡꯆꯩꯗꯤ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯂꯤꯕꯅꯤ꯫ ꯍꯦꯛ ꯇꯦꯛꯄꯒ ꯏꯪꯈꯣꯜ ꯃꯅꯨꯡꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯗꯨ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯇꯦꯛꯄ ꯀꯣꯟꯊꯣꯡꯆꯩꯒꯤ ꯃꯄꯥ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯈꯨꯔꯨꯝ ꯇꯣꯡꯕ ꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯕ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯆꯕ ꯅꯤꯡꯊꯤꯖꯕ ꯀꯣꯌꯦꯠ ꯌꯦꯠꯄ ꯍꯅꯨꯕ ꯑꯃ ꯆꯣꯡꯊꯣꯔꯛꯏ꯫ ꯍꯅꯨꯕ ꯑꯗꯨꯅ ꯁꯥꯎꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯛꯏ꯫ ꯏꯌꯥ! ꯑꯩꯅ ꯄꯤꯕ ꯌꯥꯊꯪ ꯍꯤꯛꯇꯣꯛꯇꯨꯅ ꯂꯩꯔꯛ ꯀꯣꯟꯁꯪ ꯂꯥꯟꯊꯣꯔꯛꯀꯦ꯫ ꯃꯇꯧꯕ ꯁꯥꯔꯤꯌꯦ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ꯫ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯊꯑꯣꯏꯗꯕꯗꯤ ꯅꯈꯣꯏ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯅꯤꯡꯕ꯭ꯔꯥ? ꯆꯠꯂꯨ, ꯅꯍꯟꯐꯝꯗ ꯍꯟꯖꯤꯜꯂꯨ, ꯅꯥꯇꯦꯐꯝꯗ ꯇꯦꯖꯍꯧ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯂꯛꯀꯦ ꯍꯟꯅ ꯈꯜꯂꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯇꯤꯛ ꯈꯪꯉꯨꯍꯦ ꯅꯈꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯁꯨ ꯃꯇꯨꯡ ꯍꯟꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯪꯂꯝꯆꯠꯇ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯈꯨꯟꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯃꯉꯣꯟꯗ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯁꯤꯟꯅꯔꯝꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯏꯪꯕꯤ ꯀꯣꯟꯊꯣꯡꯆꯩ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯒ ꯅꯥꯀꯟ ꯌꯦꯠꯇ ꯍꯥꯟꯅ ꯂꯩꯊꯣꯛꯂꯨꯏ꯫ ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯍꯅꯨꯕꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯈꯨꯟ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯑꯁꯤꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯑꯏꯪꯕꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯕꯨꯛꯇ ꯏꯕꯨꯙꯧ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯏꯕꯨꯙꯧ ꯃꯥꯅꯁꯨ ꯑꯏꯪꯕꯤꯕꯨ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯊꯧꯖꯥꯜ ꯂꯟ ꯀꯨꯕꯤꯔꯛꯏ꯫ ꯑꯏꯪꯕꯤꯒꯤ ꯊꯧꯅꯥ ꯈꯪꯍꯥꯞ ꯍꯥꯞꯄꯤꯕꯒꯨꯝ ꯄꯣꯛꯂꯛꯏ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯤꯠ ꯁꯨꯛꯇꯛ ꯇꯧꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯤꯛꯂꯥꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯁꯥꯟꯈꯩꯔꯛꯏ꯫ ꯈꯨꯗꯛꯇ ꯃꯅꯨꯡ ꯃꯄꯥꯜ ꯊꯨꯝꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯎꯕ ꯉꯝꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯅ ꯄꯥꯏꯔꯤꯕ ꯊꯨꯝꯃꯣꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯆꯐꯨ ꯑꯃ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯃꯛꯇꯗ ꯏꯁꯤꯡ ꯈꯤꯛꯇꯣꯛꯄ ꯆꯥꯏꯊꯣꯔꯛꯄ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯏꯪꯕꯤꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯁꯥꯡꯈꯩꯔꯛꯄꯗ ꯂꯤꯛꯂꯥꯏ ꯂꯩꯐꯝ ꯈꯪꯗꯦ ꯑꯣꯝꯆꯥꯛꯅꯔꯛꯏ ꯃꯁꯥ ꯄꯨꯝꯕ꯫ ꯑꯏꯪꯕꯤꯅ ꯏꯁꯤꯡ ꯈꯤꯛꯇꯣꯔꯛꯄꯗꯒꯤ ꯃꯁꯥꯗꯨ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯑꯌꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯎ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯗꯨꯅ ꯈꯥꯡꯉꯤ꯫ ꯉꯁꯥꯏꯗꯒꯤ ꯄꯤꯔꯛꯂꯤꯕ ꯁꯈꯤꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ
ꯃꯥꯡꯒꯣꯜꯗ ꯍꯛꯆꯤꯛ ꯂꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯦꯟꯊꯣꯏꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯃꯥ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕ ꯁꯪꯗ꯭ꯔꯦ ꯄꯨꯡꯁꯨ ꯉꯜꯂꯤꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯟꯗꯣꯛꯄꯒꯤ ꯑꯌꯥꯝꯕꯁꯨ ꯆꯥꯛꯁꯪꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯇꯦ ꯑꯌꯤꯡꯕꯤ ꯇꯞꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯄꯨꯡꯐꯝ ꯌꯦꯡꯂꯒ ꯂꯤꯛꯂꯥꯏꯒꯤ ꯏꯪꯈꯣꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯡꯅ ꯈꯣꯡꯗꯥꯔꯦ ꯏꯪꯈꯣꯜ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄꯒꯨꯝ ꯇꯧꯏ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯊꯦꯛꯇꯣꯛꯇꯨꯅ ꯆꯩꯅꯥ ꯈꯪꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯃꯐꯤ ꯐꯅꯦꯛ ꯑꯗꯨ ꯅꯥꯟꯊꯕꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠꯅꯁꯨ ꯐꯅꯦꯛꯇꯨ ꯆꯦꯠꯅ ꯆꯦꯠꯅ ꯁꯦꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛꯁꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯅ ꯎꯔꯕꯗꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯅꯤꯡꯉꯥꯏ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯏꯪꯕꯤꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯧꯇꯛ ꯆꯥꯏ ꯃꯥꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯈꯤꯅꯥ ꯄꯤꯕ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯎꯁꯥ ꯋꯥꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯦꯛꯊꯕꯁꯨ ꯌꯥꯎꯔꯛꯑꯕꯅꯤ ꯑꯁꯣꯡꯕ ꯏꯪꯈꯣꯜ ꯃꯔꯛꯇꯨꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯃꯤ ꯅꯠꯇ꯭ꯔꯕ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯂꯩꯕꯗꯧꯅ ꯅꯣꯝꯕ ꯍꯥꯏꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯠꯁꯨ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯃꯕꯨꯛ ꯇꯞꯅ ꯍꯨꯔꯨ ꯍꯨꯔꯨ ꯁꯤꯠꯂꯤ ꯃꯔꯛ ꯑꯁꯤꯗ ꯑꯏꯪꯕꯤꯒꯤ ꯃꯤꯠꯅ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯆꯥꯎꯅ ꯐꯟꯅ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯃꯒꯤ ꯎꯇꯣꯟꯗ ꯌꯦꯡꯈꯠꯂꯨꯏ ꯎꯔꯛꯏ ꯐꯤꯉꯧ ꯁꯦꯠꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯇꯨ ꯃꯃꯥꯟ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯦ ꯀꯅꯥꯅꯕꯨ ꯁꯣꯜꯂꯣꯏꯗꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯏꯪꯕꯤꯅ ꯃꯤꯠ ꯍꯥꯏꯔꯞ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯒ ꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯏ ꯁꯅꯥꯖꯥꯎꯕꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯊꯥꯡꯒꯣꯜ ꯑꯅꯤ ꯄꯤꯁꯤꯜꯂꯛꯏ ꯑꯏꯪꯕꯤ ꯇꯝꯊꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯈ꯭ꯔꯦ ꯃꯤꯠ ꯈꯥꯅ ꯃꯟꯊꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ ꯁꯛꯇꯝ ꯑꯁꯤ ꯂꯥꯡꯗ꯭ꯔꯕꯗꯤ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯈꯪꯂꯛꯄꯗꯒꯤꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯏꯪꯕꯤꯅ ꯃꯤꯆꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯁꯅꯥꯍꯜ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯇꯨꯡ ꯏꯟꯅꯔꯛꯏ ꯑꯇꯩꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯀꯨꯁꯨꯝꯒ ꯉꯥꯟꯊꯣꯏꯒꯗꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯒꯤꯗꯃꯛ ꯃꯤꯄꯥꯏꯖꯕ ꯄꯣꯛꯆꯩ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯄꯨꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯌꯦꯡꯁꯨ ꯌꯦꯡꯅꯩ ꯑꯏꯪꯕꯤꯗꯨ ꯊꯥꯡꯒꯣꯜ ꯑꯅꯤ ꯐꯟꯗꯣꯛꯇꯨꯅ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯕꯨ ꯇꯝꯅ ꯆꯪꯉꯛꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯏꯪꯕꯤꯅ ꯁꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯏꯪꯕꯤꯅ ꯂꯩꯃꯥꯏꯗ ꯐꯟꯗꯣꯛꯇꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯅꯤꯗꯨꯒꯤ ꯃꯇꯣꯟꯗ ꯈꯛꯇ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯑꯏꯪꯕꯤꯒꯤ ꯇꯨꯡ ꯏꯟꯅꯩ ꯑꯏꯪꯕꯤꯅ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯂꯕ ꯎꯁꯥ ꯃꯔꯛꯇꯒꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯛꯅ ꯌꯥꯛꯅ ꯈꯣꯡꯂꯒ ꯄꯥꯏꯊꯣꯔꯛꯏ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯗ ꯎꯪꯁꯤꯟꯗꯨꯅ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯌꯥꯛꯅ ꯌꯥꯛꯅ ꯈꯣꯡꯏ ꯃꯤꯠꯅ ꯎꯔꯤꯕ ꯅꯥꯀꯣꯡꯅ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯇꯣꯂꯦꯟꯈꯣꯏ ꯅꯨꯡꯁꯥ ꯊꯤꯗꯕ ꯉꯝꯗꯦ ꯃꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯑꯏꯪꯕꯤ ꯁꯅꯥꯍꯜ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯄꯥꯈꯠꯆꯅ ꯃꯤꯄꯥꯏꯖꯅ ꯌꯦꯡꯖꯩ ꯑꯀꯤꯕꯁꯨ ꯄꯣꯛꯆꯩ ꯁꯣꯝꯗ ꯂꯤꯛꯂꯥꯏ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗꯨꯗ ꯐꯝꯂꯒ ꯑꯉꯥꯎꯕꯤꯗꯧꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯀꯞꯂꯤ ꯑꯏꯪꯕꯤꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯗꯤ ꯏꯁꯣꯡ ꯁꯣꯡꯖꯤꯜꯂꯕ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯗꯤ ꯅꯥꯄꯤ ꯂꯣꯏꯅ ꯍꯧꯖꯤꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯀꯣꯛꯄ ꯃꯐꯝ ꯌꯥꯎꯔꯤ ꯄꯣꯂꯥꯡꯈꯣꯛ ꯑꯇꯦꯛꯄ ꯏꯁꯨꯛ ꯁꯨꯛꯄ ꯃꯥꯡꯒꯣꯜ ꯑꯃꯗꯤ ꯃꯥꯌꯣꯛꯅꯅ ꯎꯔꯤꯕ ꯆꯦꯛꯄꯜ ꯑꯇꯤꯌꯥꯗ ꯌꯥꯛꯅ ꯌꯥꯛꯅ ꯈꯣꯡꯂꯤꯕ ꯎꯆꯦꯛ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄꯒꯤ ꯎꯅꯥ ꯋꯥꯅꯥ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯛꯄꯒꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯁꯨ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯇꯅꯤ ꯅꯨꯄꯥ ꯃꯉꯥ ꯑꯗꯨꯅ ꯂꯩꯈꯤꯕꯗꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯒꯕꯨ ꯂꯩꯔꯤꯒꯕ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯜꯕꯨ ꯑꯃꯠꯇ ꯐꯪꯗꯦ ꯏꯁꯨꯛ ꯁꯨꯛꯄ ꯃꯅꯤꯡ ꯃꯌꯥꯗꯨꯅ ꯑꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯈꯛꯇꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯤ ꯀꯤꯖꯕ ꯄꯣꯛꯀꯅꯤ ꯑꯏꯪꯕꯤꯅ ꯅꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯡ ꯑꯀꯣꯛꯄ ꯑꯁꯤꯗ ꯂꯦꯞꯄꯨ ꯃꯥꯅ ꯉꯥꯡꯕ ꯍꯦꯛ ꯇꯥꯕꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯌꯣꯛꯅꯅ ꯌꯨꯝ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯄꯗꯤ ꯃꯤꯍꯨꯜꯕꯨ ꯕꯪ ꯕꯪ ꯂꯥꯎꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯐꯥꯎꯕ ꯆꯣꯡꯏ ꯑꯏꯪꯕꯤꯗꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯠꯅꯗꯨꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯄꯗꯧꯅ ꯇꯧꯏ ꯍꯥ ꯍꯥ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯀ꯭ꯂꯥꯞ ꯅꯤꯛꯏ ꯆꯨꯝꯅ ꯂꯦꯞꯇꯦ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯨꯔꯕ ꯎꯆꯦꯛꯀꯨꯝ ꯂꯦꯡꯖꯨꯝ ꯁꯨꯞꯆꯤꯟꯗꯨꯅ ꯂꯦꯞꯄꯤ ꯂꯩꯋꯥ ꯁꯣꯟꯕ ꯂꯣꯏꯕꯒ ꯑꯏꯪꯕꯤꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯥꯡꯒꯣꯜ ꯃꯇꯣꯟꯅ ꯂꯩꯕꯥꯛꯇ ꯂꯩ ꯌꯦꯛꯏ ꯄꯤꯛꯅ ꯌꯦꯛꯇꯦ ꯆꯥꯎꯇꯛꯅ ꯌꯦꯛꯏ ꯏꯀꯣꯝ ꯀꯣꯝꯅ ꯂꯦꯞꯄ ꯌꯥꯕ ꯈꯛꯇ ꯅꯠꯇꯅ ꯍꯤꯞꯂꯕꯁꯨ ꯂꯦꯝꯄꯥꯅ ꯀꯣꯟꯅꯒꯅꯤ ꯌꯦꯛꯄ ꯂꯣꯏꯕꯒ ꯑꯏꯪꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯡꯂꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ ꯑꯏꯪꯕꯤꯒꯤ ꯃꯤꯠꯇ ꯌꯨꯝ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯎꯏ ꯀꯔꯤꯝꯇ ꯇꯧꯗꯅ ꯃꯣꯡ ꯍꯥꯗꯅ ꯊꯥꯡꯒꯣꯜ ꯑꯅꯤꯗꯨꯁꯨ ꯊꯥꯗꯣꯛꯇꯦ ꯌꯨꯝ ꯑꯗꯨꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨꯒ ꯑꯏꯪꯕꯤꯒ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯗꯨꯅ ꯈꯥꯅ ꯌꯦꯡꯅꯕꯒꯨꯝꯁꯨ ꯇꯧꯏ